Prime Review presenting iMovie. iMovie na horokpada Dia kauba film asigi man ron logudriba nupi silong phamda paisa jamna pairba myoi kya ama laklami hairiba numit asimaktada Dia na jamna nungsijaba maki boyfriend Lingingsa hairiba nupa asina mahaki rum madu changlak matamdadi Lingingsa gi masak adu jamna thiraba monster amage saktam oirami madu ubada Dia du jamna kijaduna lawrami asina marum abana Lingingsa na Muhammadu lairiba pola mo paidra makok ka thomla matungda Dia pangthahanduna Muhammadu puduna chakhirami yum adugi makhadana mu Dia gi mamana mahaki machanupibu mangkhre haibe pau tabada Muhammadu wantharami hairiba tanja asidadi Lingingsa na mahaki nusijaraba nupi Dia bu luhongpham adu lairiba riksu amada yauriba polang amagi manungda hapchanu laklami masigi matungda mahakna Dia bu train amagi manungda hapchana puduna laklami mahakna sum train du tung lak matamda mahaki nusijaraba nupi Dia gi thainigi modeler ge photo ke amubu maham khudumaka thetpu urami hairiba tanja asida mu Lingingsa na nadring matamda Dia hairiba nupi asina mahakna modeler kya tawduna advertise kya tawbagi wakhal ama suningsanglami mahaki wakhal asi lora matungda police kya amana hui polaktuna mahakna train tongnu chakki Muhammadu da Dia bu thiba laklami matam adu da police abana makhoi officer du da Dia si maham asida chakkiba train sida puduna chakre haujik aikhoina mahakpu kadai thigani haibasi khawma ngamdre hairami nakal amorom dana mu Lingingsa na Dia bu mi leinadraba janganda leiba jum amagi manungda thamduna thongsing adu loina lonselami sinasi change toruga khoida Lingingsa gi mahaki thainigi wari amu puchalai mahakna matam punamakta Dia hairiba nupi sigi photo ka amu jengjaduna lerami adugi sumlakta mahakna Muhammadu da gym sanaduna Tamil Nadu gi Mr. Competition thoknabagi kanu honarami mahakna dum gym sanarigi matam aduda mahaki masadu solgalami asina maram oibana Muhammadu leiriba miyo abana mahaki manakta lakliba doctor adu asumna hairami ngasidingina numit humni gi matungda Tamil Nadu da hojik Mr. Competition show lei asi thoknabagi damak mahakna hojik ahing nungtin khangdana gym kana sanaribani asina maram oibana mahak masaje soklibani hairami tasengmadi doctor asina mahaki manakta laklibasi doctor asisu gym sanabagi lakoirami doctor aduna gym sanaring matam aduda Lingingsa na doctor akhoi hojik numi humni gi matungda maham asida Tamil Nadu Mr. Competition tawgudori asigi damak paisa kharabu hapiyu haiduna doctor adu hapalami makhoini gym sanabu lora matungda mu Tamil Nadu Mr. Competition thoknabagi damak makhoi gi weight adu all malaklami matam aduda Lingingsa gi weight asi 75 oirami hairiba matam asida Lingingsa gi mamangda mangonda jeknaba orakadoriba nupa amana mahaki friend da mamangda lakliba miyo asi kanano hanglami adubu mahaki friend aduna mangonda sumna hairami mamangda lakliba nupa asi mahaki mami Lingingsa kawi mahangna gym sanariba Muhammadu su KK Nagariya hairiba Muhammadu dani nupa adugu hairu tabada mahaki fattaba friend aduna sumna hairami ngasi fawbada aibu maithinabagi miyo asi karamta laktri adubu handakti Lingingsa hairiba nupa asna soidana maithiba piragni haina hairami Lingingsa na mahaki weight adu onmalora matungda Muhammadu tholok matamdadi maga thengnagaduriba fattaba miyo adu mapanda phamnu lerami matam aduda fattaba nupa adu Lingingsa da nang handak Tamil Nadu gi Mr. Competition thokpasida jawraganu handakti aina soidana karage hairami adubu Lingingsa nadi nupa adu hairiba haidu tadabida aina suk sang matamdagi gym sananu laklibasi Tamil Nadu Mr. Competition asibu winner oiga haina khalibani hairami Lingingsa gi wahaidu tabada hairun pasi saudana Muhammadu lehaurami masigi matungda makhoigi Mr. Tamil Nadu Competition gi numit adu joroklami matam aduda Lingingsa na mahaki fajarba posting adu utpada Muhammadu leiriba miyo sing aduna jamna harau jarami asigi matungda mu mangonda khanaba horkibu nupa aduna mahaki show kya ama sulami makhoi singna show adu utpalora matungda Lingingsa na makhoigi finance gi damak practice tawring matam aduda fattaba miyo aduna Lingingsa ko furage haina makhoigi team kya amu laktuna Muhammadu fighting tawrami makhoina fighting tawri Muhammadu da Lingingsa na Muhammadu leiriba fattaba miyo sing adu loina fudalla matungda makhoigi finalist adu thololami matam asida Lingingsa asi makhoigi Tamil Nadu gi Mr. Competition adu fast tarami mahangna winner prize adu lawra matungda Muhammadu tholok matungda di Muhammadu da halorba nupa amna mangonda maham asida competition tong matamda winner oiba mi khudimakta aikhoigi Shakti Meter hairiba aikhoigi company sina aikhoigi company ge posak kyamu advertise tawri asina maram oibana nang hojik aina piriba lising amasi hana loksalu advertise tawnabagidamak hairami YSC hairam laga nupa adu Muhammadu chakrami nupa jen chakra matungda mahaka funagiba nupa aduna Lingingsa gi manakta laktuna tuminna sumna hairami nang naibu maithiba pibagidamak noma natraga noma de soidana aina nangbu khudong thiba ma thongani hairami nupa adu wahairu tabada Lingingsa adu ngaktuna jengdu lehaurami sinasi change torgo moi khoida Lingingsa na
ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯅꯨꯄꯤ ꯗꯤꯌꯥꯕꯨ ꯐꯥꯖꯟꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯁꯤꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯥꯅ ꯃꯤꯁꯇꯔ ꯇꯥꯃꯤꯜꯅꯥꯗꯨ ꯀꯝꯄꯤꯇꯤꯁꯟ ꯇꯧꯃꯤꯟꯅꯈꯤꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯥꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯎ ꯀꯌꯥꯃꯨꯛ ꯍꯩꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯑꯃ ꯃꯩ ꯆꯥꯛꯂ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯨꯊꯠꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯡꯒꯤꯡꯁꯥꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯁꯤꯟꯅꯕ ꯁꯥꯕ ꯔꯤꯛꯁꯣ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯤꯡꯒꯤꯡꯁꯥꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯁꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯥꯅ ꯗꯤꯌꯥ ꯍꯥꯏꯔꯤꯕ ꯃꯣꯗꯦꯂꯔ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯇꯣ ꯌꯥꯎꯕ ꯄꯤꯛꯆꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯒꯤꯡꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯇꯤꯡ ꯇꯧꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯌꯥꯅ ꯃꯦꯀꯞ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯁꯨꯇꯤꯡꯒꯤ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯂꯤꯡꯒꯤꯡꯁꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ "ꯃꯦꯗꯥꯝ, ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯅꯨꯄꯥ ꯑꯃ ꯂꯩ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯤꯡꯒꯤꯡꯁꯥ ꯀꯧꯏ" ꯍꯥꯏꯗꯨꯅ ꯂꯤꯡꯒꯤꯡꯁꯥꯒꯤ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯗꯤꯌꯥꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯃ ꯏꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯤꯌꯥꯒ ꯚꯤꯗꯤꯑꯣ ꯁꯨꯇꯤꯡ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕ ꯖꯣꯟ ꯍꯥꯏꯔꯤꯕ ꯃꯣꯗꯦꯂꯔ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯟꯅ ꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ "ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯌꯥꯅꯗꯤ ꯃꯉꯣꯟꯗ "ꯑꯩ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯈꯟꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯅꯕꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯗꯨ ꯁꯨꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯗꯤꯌꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯂꯤꯡꯒꯤꯡꯁꯥꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯌꯥꯅ ꯂꯤꯡꯒꯤꯡꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯁꯨꯇꯤꯡꯕꯨ ꯇꯧꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯗꯨꯅ "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯨꯇꯤꯡ ꯇꯧꯕꯗꯨ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯁꯨꯇꯤꯡ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯗꯤꯌꯥ ꯑꯃꯗꯤ ꯖꯣꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯨꯗ ꯖꯣꯟ ꯑꯗꯨ ꯏꯟꯇꯔꯦꯁ ꯂꯧꯔꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯖꯣꯟꯅ ꯗꯤꯌꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯗꯤꯌꯥꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯨꯇꯤꯡ ꯇꯧꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯗꯤꯌꯥꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯑꯅꯥꯕ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯑꯅꯥꯕꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯗꯤꯌꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯗꯤꯌꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯪꯀꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯗꯤꯌꯥ ꯑꯁꯤ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ "ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯪꯀꯜ ꯀꯧꯕꯗꯨ ꯀꯧꯒꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯗꯤꯌꯥꯒꯤ ꯃꯃꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯁꯨꯇꯤꯡ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯁꯨꯇꯤꯡ ꯇꯧꯃꯤꯟꯅꯔꯤꯕ ꯖꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯗꯤꯌꯥꯗ ꯃꯊꯣꯡ ꯍꯣꯛꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯛꯇꯔ ꯅꯪꯅ ꯗꯤꯌꯥꯒ ꯁꯨꯇꯤꯡ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯗꯤꯌꯥꯅ ꯃꯍꯥꯛꯀꯤ ꯁꯨꯇꯤꯡꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯑꯪꯀꯜ ꯗꯣꯛꯇꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯗꯤꯌꯥꯕꯨ ꯅꯨꯡꯁꯤꯖꯕ ꯖꯣꯟ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯖꯣꯟꯅ ꯑꯃꯨꯛ ꯗꯤꯌꯥꯗ "ꯅꯥꯀꯟꯗ ꯐꯝꯂꯤꯕꯁꯤ ꯅꯪꯒꯤ ꯐꯥꯗꯔ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯌꯥꯅꯗꯤ "ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯐꯥꯗꯔ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕ ꯀꯧꯏ, ꯑꯩꯒꯤ ꯒꯥꯔꯗꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯖꯣꯟꯗ "ꯅꯪꯅ ꯗꯤꯌꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯁꯤ ꯗꯣꯛꯇꯔ ꯑꯃꯅꯤ, ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯄꯨꯂꯤꯁꯅꯆꯤꯡꯕ ꯀꯌꯥ ꯑꯃꯕꯨ ꯂꯥꯌꯦꯡꯕ ꯉꯝꯂꯤꯕ ꯃꯤꯑꯣꯏꯅꯤ, ꯅꯪꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯖꯣꯟꯅ ꯗꯤꯌꯥꯗ "ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪꯒꯤ ꯑꯪꯀꯜ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯂꯤꯡꯒꯤꯡꯁꯥꯅ ꯃꯉꯣꯟꯗ ꯂꯨꯄꯥ 1,000 ꯄꯤꯔꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯁꯛꯇꯤ ꯃꯤꯇꯔ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯀꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯕꯣꯗꯤ ꯁꯣꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯍꯅꯨꯕꯗꯨꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯗ "ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯂꯤꯡꯒꯤꯡꯁꯥꯗ ꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯍꯜꯂꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯂꯤꯡꯒꯤꯡꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯗꯤ ꯁꯣ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ, ꯍꯤꯗꯥꯛ ꯑꯁꯤꯕꯨ パイꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯥꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ "ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯔꯕꯗꯤ ꯑꯩꯒꯤ ꯏꯁꯥ ꯐꯕ ꯑꯁꯤꯒꯨꯝꯅ ꯂꯣꯏꯅ ꯐꯒꯅꯤ, ꯃꯌꯥꯝꯅ ꯍꯤꯗꯥꯛ ꯑꯁꯤ ꯂꯩꯌꯨ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯑꯦꯗꯚꯔꯇꯥꯏꯖꯀꯤꯗꯃꯛ ꯅꯝꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯗꯤꯌꯥꯒꯤ ꯃꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯀꯤꯗꯃꯛ ꯚꯤꯗꯤꯑꯣ ꯁꯨꯇꯤꯡ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯖꯣꯟꯅ ꯗꯤꯌꯥꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯌꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯟꯅ ꯗꯤꯌꯥꯗ "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯚꯔꯇꯥꯏꯖ ꯀꯌꯥ ꯑꯃꯕꯨ ꯅꯝꯕ ꯐꯪꯖꯔꯤꯕꯁꯤ ꯑꯩꯒꯤ ꯃꯇꯦꯡꯅ ꯐꯪꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯀꯤꯗꯃꯛ ꯆꯩꯅꯥꯗ ꯅꯝꯕ ꯆꯠꯀꯗꯧꯔꯤꯕꯁꯤ ꯅꯪꯒꯤ ꯅꯃꯤꯡ ꯌꯥꯎꯍꯜꯂꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯖꯣꯟ ꯑꯗꯨ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯤꯡꯒꯤꯡꯁꯥꯒꯤ ꯅꯥꯀꯜꯂꯣꯝꯗꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯦꯗꯚꯔꯇꯥꯏꯖꯀꯤꯗꯃꯛ ꯅꯝꯅꯕꯒꯤ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ "ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯦꯗꯚꯔꯇꯥꯏꯖ ꯑꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯥꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ "ꯍꯥꯏꯔꯤꯕ ꯑꯦꯗꯚꯔꯇꯥꯏꯖ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯍꯜꯂꯨ, ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯔꯕꯁꯨ ꯑꯩꯗꯤ ꯅꯝꯕ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ
ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯗꯤꯌꯥꯅ ꯃꯍꯥꯛꯀꯤ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯖꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯗꯤꯌꯥꯒ ꯅꯝꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯦꯗꯚꯔꯇꯥꯏꯁ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯣꯟꯅ ꯗꯤꯌꯥꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯪꯒ ꯑꯩꯒ ꯑꯦꯗꯚꯔꯇꯥꯏꯁ ꯀꯨꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯌꯥꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯀꯨ ꯄꯨꯊꯣꯛꯂꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯦꯗꯚꯔꯇꯥꯏꯁ ꯑꯁꯤꯗ ꯌꯥꯎꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯅ ꯗꯤꯌꯥꯗ ꯅꯪꯗꯤ ꯖꯣꯟꯅ ꯕ꯭ꯂꯦꯛ ꯂꯤꯁꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕु ꯑꯦꯗꯚꯔꯇꯥꯏꯁ ꯑꯃꯗ ꯀꯨꯝꯍꯜꯂꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯩꯅꯥꯗ ꯅꯪꯕꯨ ꯆꯠꯄ ꯄꯨꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯤꯌꯥꯅ ꯖꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯣꯏ ꯇꯧꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯈꯕꯔꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯡꯒꯤꯡꯁꯥꯒꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯃꯤ ꯂꯤꯡꯒꯤꯡꯁꯥꯒꯤ ꯐꯣꯇꯣꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯂꯤꯡꯒꯤꯡꯁꯥꯒ ꯚꯤꯗꯤꯑꯣ ꯅꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯪꯀꯜ ꯗꯣꯛꯇꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯡꯒꯤꯡꯁꯥꯒꯤ ꯖꯤꯝ ꯁꯥꯟꯅꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯗꯤꯌꯥꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯄꯗ ꯂꯤꯡꯒꯤꯡꯁꯥꯅ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯗꯤꯌꯥꯅ ꯑꯩꯒ ꯍꯧꯖꯤꯛ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯃꯤꯟꯅꯔꯤꯕ ꯖꯣꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯩꯅꯥꯗ ꯆꯠꯇꯨꯅ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯎꯍꯟꯗ꯭ꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒ ꯂꯣꯏꯅꯅ ꯆꯩꯅꯥꯗ ꯆꯠꯇꯨꯅ ꯑꯦꯗꯚꯔꯇꯥꯏꯁꯀꯤꯗꯃꯛ ꯚꯤꯗꯤꯑꯣ ꯅꯝꯂꯨꯁꯤ ꯍꯥꯏꯔꯝꯃꯤ ꯗꯤꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯤꯡꯒꯤꯡꯁꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯒꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯗꯤꯌꯥꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯑꯁꯤꯗꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯡꯒꯤꯡꯁꯥꯅ ꯑꯃꯨꯛ ꯗꯤꯌꯥꯗ ꯅꯪꯅ ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯤꯇꯤꯁꯟ ꯂꯩ ꯕꯦꯜꯒꯝꯗ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗꯤꯌꯥ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯤꯡꯒꯤꯡꯁꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯡꯒꯤꯡꯁꯥꯒꯤ ꯐ꯭ꯔꯦꯟꯅ ꯂꯤꯡꯒꯤꯡꯁꯥꯗ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯒ ꯂꯣꯏꯅꯅ ꯑꯦꯗꯚꯔꯇꯥꯏꯁ ꯑꯃ ꯅꯝꯅꯕꯒꯤꯗꯃꯛ ꯆꯩꯅꯥꯗ ꯆꯠꯁꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯗꯤꯌꯥꯅ ꯂꯤꯡꯒꯤꯡꯁꯥꯗ ꯅꯪꯒꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯊꯣꯛꯄꯗꯨꯗꯤ ꯃꯊꯪ ꯆꯍꯤ ꯊꯣꯛꯂꯁꯨ ꯌꯥꯏ ꯑꯩꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯥꯁꯨ ꯗꯤꯌꯥꯅ ꯆꯩꯅꯥꯗ ꯆꯠꯇꯨꯅ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯕꯒꯤ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥꯅ ꯂꯤꯡꯒꯤꯡꯁꯥꯕꯨ ꯎꯁꯃꯥ ꯖꯁꯃꯤꯟ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯐꯥꯎꯔꯕ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯎꯁꯃꯥ ꯖꯁꯃꯤꯟ ꯍꯥꯏꯔꯤꯕ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯇꯧꯔꯤꯕ ꯍꯣꯃꯣ ꯑꯁꯤꯕꯨ ꯎꯕꯗ ꯅꯣꯛꯅꯕꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯤꯌꯥꯅ ꯎꯁꯃꯥ ꯖꯁꯃꯤꯟꯗ ꯅꯍꯥꯛ ꯉꯥꯏꯈꯣ ꯍꯥꯏꯔ ꯃꯇꯨꯡꯗ ꯂꯤꯡꯒꯤꯡꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯍꯣꯃꯣ ꯑꯁꯤꯅ ꯃꯤ ꯑꯃꯕꯨ ꯃꯦꯀꯞ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ 50,000 ꯂꯧꯔꯤꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯗꯤꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯤꯡꯒꯤꯡꯁꯥꯅꯁꯨ ꯌꯥꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯎꯁꯃꯥ ꯖꯁꯃꯤꯟꯅ ꯂꯤꯡꯒꯤꯡꯁꯥꯒꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯀꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯂꯤꯡꯒꯤꯡꯁꯥꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯂꯤꯡꯒꯤꯡꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯍꯥꯏꯔꯤꯕ ꯍꯣꯃꯣ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯁꯤ ꯀꯛꯂ ꯃꯇꯨꯡꯗ ꯂꯤꯡꯒꯤꯡꯁꯥ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯟꯊꯣꯛꯂꯝꯃꯤ ꯂꯤꯡꯒꯤꯡꯁꯥꯅ ꯃꯁꯝ ꯀꯛꯄ ꯂꯣꯏꯔꯒ ꯃꯦꯀꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯣꯗꯦꯂꯔ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯥꯅ ꯃꯍꯥꯛꯀꯤ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯄꯣꯁ ꯑꯗꯨ ꯇꯧꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯤꯌꯥꯅ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯁ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯂꯝꯃꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯕꯨ ꯗꯤꯌꯥꯅ ꯃꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯩꯅꯥꯗ ꯆꯠꯀꯗꯧꯔꯤꯕ ꯑꯥꯏ ꯄꯔꯐ꯭ꯌꯨꯝꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯗꯧꯔꯤꯕ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯩꯒ ꯂꯣꯏꯅꯅ ꯅꯝꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯅ ꯗꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯔꯤꯝꯇꯁꯨ ꯍꯩꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯅ ꯃꯈꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯒꯗꯧꯔꯤꯕ ꯑꯥꯏ ꯄꯔꯐ꯭ꯌꯨꯝ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯤꯡꯒꯤꯡꯁꯥꯒꯤ ꯐꯣꯇꯣꯕꯨ ꯌꯦꯡꯍꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯩꯅꯥꯗ ꯆꯠꯇꯨꯅ ꯑꯥꯏ ꯄꯔꯐ꯭ꯌꯨꯝꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯗꯧꯔꯤꯕꯁꯤ ꯂꯤꯡꯒꯤꯡꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯗꯤꯌꯥꯒ ꯂꯣꯏꯅ ꯅꯝꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯅ ꯃꯌꯥꯗ ꯖꯣꯟꯕꯨ ꯀꯔꯤꯒꯤꯗꯃꯛ ꯔꯤꯖꯦꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯗ ꯁꯥꯔ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯑꯦꯗꯚꯔꯇꯥꯏꯁ ꯑꯃ ꯅꯝꯕ ꯃꯇꯝꯗ ꯑꯅꯧꯕ ꯃꯣꯗꯦꯂꯔ ꯀꯌꯥ ꯑꯃꯁꯨ ꯆꯦꯟꯖ ꯇꯧꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯝꯃꯤ ꯃꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯗ ꯃꯊꯪꯒꯤ ꯋꯤꯛꯇ ꯑꯩꯈꯣꯏꯅ ꯆꯩꯅꯥꯗ ꯆꯠꯇꯨꯅ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯥꯔ ꯅꯪꯒꯤ ꯆꯩꯅꯥ ꯆꯠꯇꯨꯅ ꯑꯥꯏ ꯄꯔꯐ꯭ꯌꯨꯝꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯕꯔꯗꯨ ꯅꯪꯕꯨꯗꯤ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤ ꯀꯦꯟꯁꯦꯜ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯖꯣꯟꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯟꯗ ꯂꯤꯡꯒꯤꯡꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯗꯤꯌꯥꯅ ꯈꯟꯗꯨꯅ ꯃꯈꯣꯏꯅꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥ ꯂꯤꯡꯒꯤꯡꯁꯥ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯆꯩꯅꯥꯗ ꯂꯥꯛꯇꯨꯅ ꯑꯥꯏ ꯄꯔꯐ꯭ꯌꯨꯝꯒꯤꯗꯃꯛ ꯑꯦꯗꯚꯔꯇꯥꯏꯁꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯕ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯗꯒꯤ ꯗꯤꯌꯥꯅ ꯂꯤꯡꯒꯤꯡꯁꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯔꯝꯃꯤ ꯗꯤꯌꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯤꯡꯒꯤꯡꯁꯥꯅ
मैडम अइदी नंगोंदा सुमना तौबसी हैनदे हारमी अदुबु मखोइगी एडवर्टाइज अदु अदुम नंगलक मतमददी मखोइनि तौरिबदा अदुम सोइबना मरम ओइबना मखोइगी डायरेक्टर दुना जामना सावदुना महांगना पाइरिबा माइक्रोफोन अदुना मखोइनि थोमलमदुना महम अदुदगी चखिरमी मसिगी मतुंगदा डायरेक्टर दुना दियादा नंगना लेगिंग सागलोनना जामना फजना शूटिंग लोगो पामबदी लेगिंग सासिबु नंग नुंसिरबा साजनो हाइरमी अदुबु करिंग नंगना लेगिंग सासिबु नुंसिनबा साजनबा ngamdaba तारबदी जोन हाइरिबु नुपादुबु कौदुना नंग लोनना वीडियो सिंगसुबु नंगने हाइरमी मसिगी मतुंग दियाना लेगिंग सागा थेंगदुना वारी सानरमी मतम मसिदा दियाना मखोइगी डायरेक्टर अदुगी वादु इंदुना लेगिंग सादा अइना नंगु नुक्सी हाइरमी अदुबु लेगिंग साना दियादा नंगना अइगोन हाइरिबसि फागी तौरिबरा अइखोइदी लाइरो मचानी अदुगा नंगबुदी पैसा पाइरब मियोइनि हाइरमी अदुमोइनमक दियाना मु लेगिंग सादा अइना हाइरिबसि असेंगमनि अइना नंगु जाम नुक्सी हाइरमी मतम मसिदादि लेगिंग साना दियाना मगोंद नुक्सी हाइबि ग्वाइजि ताबदा जामना हराउजदुना महाक महमदु लेरमी असिगी मतुंगदा मखोइ अनिना चाइनागी फजरबा महमदुदा नुंगाइ थोक्तुना डांस तौदुना लेरमी मखोइ अनिना डांस तौरिंग मतम अदुदा मु मखोइगी डायरेक्टर दुना मखोइगी आई परफ्यूम अदुगी एडवर्टाइज की वीडियो सिंग अदुम नमलमी मतम मसिदादि मखोइगी डायरेक्टर अदुना जामना हराउजरदुना नखोइ अनिना तौरिबि एक्टिंग असि जामना फजरे हाइदुना थागलमी असिगी मतुंगदा लेगिंग सामने दिया मखोइ अनिना महमदु लेरिबा रेस्टोरेंट फमदुना लेगिंग साना मंगोंदा फजरबा गिफ्ट अमो पिरमी हाइरिबा गिफ्ट असिबु दियाना हांगतोक मतमददी ही मचा अमो ओइरमी मदुरगी लेगिंग साना दियादा हाइरिबा गिफ्ट असि मखोइगी चाइनागी जामना फेमस ओइरबा नुंसिबुदा पिनबा गिफ्ट अमनि हाइरमी नोंगालो मतुंगदा मखोइ वीडियो दु मखा नमनिंगै तौरिंग मतमदुदा लेगिंग साबु फजरबा सक्तम मो सेम्बिखिबा उस्मा जस्मिनना लेगिंग सादा नंगी सक्तम असी थीना पौलकपनी अदुबु हौजिक्ति अइना नंगबु जामना फजरले हाइरमी नकल अमरोमदना मु खाइरिबा तंजा असिदा मखोइगी डायरेक्टर अदुना दियादा नंगना हौजिक लेगिंग साजुबु नुंसिबा अदुम साजनदुना लैयो अखोइगी वीडियो सिंग असि नंबर लोइद्रि फाउ हाइरमी असिगी मतुंगदा मखोइगी आई परफ्यूम गी दमक वीडियो दु नमलमी वीडियो असि नंबर लोइर मतुंगदा दियाना महमदुदगी लेगिंग साबु उदबिदा तुमिना चटलगे हाइन तौरिंग मतम अदुदि दियागी मोंगदु उबदा लेगिंग साना दियादा नंगना अइबु कोइथि थ्रिबा नत्रा हाइदुना कार अदुदा कुमथारो हाइदुना कुमथालमी असिगी मतुंगदा मखोइनिना गार्डन अदुदा लाकपा हरमी मतम मसिददि लेगिंग साबु नुक्सिजरिबा उस्मा जस्मिनना मखोइनिदुगी मोंगदु उबदा थवाइ जामना नुंगाइजरमदे मदुदगी लेगिंग सामने दियाना फजरबा लई मरक अदुर लाकमतमददि लेगिंग साना दियादा अइखोइसु अहल ओइर मतुंगदा अइखोइगी लेफम इंडिया अदुदा जामना फजरबा असुंगलबा गार्डन अमा सेमदुना मतम पुनमक्ता अइखोइनि नुंगाइ लैसि हाइरमी मथंगी नुमिता मखोइ म्याम असे अमु चाइनागी फजरबा जहाज की रेस्टोरेंट अमदा फमदुना मखोइ लाक्लमी जहाज अदुगी मखादना अमु लेगिंग साबु जाम नुंसिजबा जस्मिन महमदु फमदुना करिम खरबु चानु लाक्लमी अदुबु तंजा असिदि लेगिंग साना दिया अमदि महांगना चानबगिदमक करिम खरबु फुदु लाक्लमी लेगिंग सागी मोंगदु उबदा जस्मिन लेगिंग सादा नंगना जाम नुंसिना होनजरिबा दिया अदुदि नंगोंदा नुंसिबा नते मखोइगी आई परफ्यूम असुम नमनबगिदमक नंगोंदा नुंसिबा जारिबनी नंगना अइना हारिबसि थाजदबा तारबदी दियादा चतुना हंगलुसु हाइरमी अदुदगी लेगिंग साना दियागी मनाक्ता लाक्तुना नंगना अइबु नुंसि हारिबसि अइगोंदा तौसिनरिबा नत्रा हाइना हंगलमी मतम मसिदा दियाना मु लेगिंग सादा होय अइना नंगोंदा नुंसि हारिबसि तौसिनबनी अखोइगी आई परफ्यूमगी एडवर्टाइज नमनबगिदमक नुंसिनबा साजनबनी हाइरमी दियागी वहाइदु ताबदा लेगिंग साना थवाइ जामना नुंगाइतरदुना नंगना अइबु मतम पुनमुक्ता नुंसिबा साजनरिबा अदुगी सुमदक्ता नंगी आई परफ्यूम असिना मरम ओइबना अइना मिस्टर इंडिया की शो थोकदबुदुसु नंग थोअनबिद्रे वही सिंग असि हाइरमदुना लेगिंग सादो थवाइ नुंगाइतदुना महमदुदि चखिरमी हाइरिबा नुमित असिगी नुमिंदावरम असिदा लेगिंग साना थवाइ नुंगाइतरदुना तुरेन अदुग मपाना लेनुंग मतमदुदा दिया लाक्तुना लेगिंग सादा अइने नंगमु नुंसिनबा साखिबदुदि अखोइगी डायरेक्टर अदुना हाइबदगी साखिबनी अमुक्ता ngapiyu हाइरमी अदुबु लेगिंग साना दियादा नंगना अइगोंदा लाले हाइजरिबदु अइने ngapiरबनी हाइरमी लेगिंग सागी वहाइरु ताबदा दियादु थवाइ नुंगाइतदुना कप्तुना महमदुदगी महाक हलक्लमी नोंगालबा मतुंगदा मखोइगी एडवर्टाइज अदुगी वीडियो नंबर हरकपदा दियादु थवाइ नुंगाइतबना मरम ओइबना मखोइगी वीडियो नंबर दुदा माइ पाकपा ngomlamde असिना मरम ओइबना मखोइगी डायरेक्टर दुना नखोइना तौरिबदु सोरे हाइदुना nganglami असिना मरम ओइबना लेगिंग साना दियादा मैडम अइना नंगमु ngapiरबनी नंगी फ्यूचर के दमक हाइडबा एडवर्टाइज की वीडियो असिबु फजना माइ पांग नमदबा जादबनी हाइदुना मखोइनी एक्टिंग अदु फजना तौदुना हाइरिबा वीडियो सिंग अदु फजना नंबर लोसलमी मखोइना वीडियो असि नंबर लोर मतुंगदा दियाना महाकी कार अदुदा मयुमदा हलगे तौरंग मतम अदुदि महाकना मतम पुनमक्ता लेगिंग सादगे नाथोक्तुना चेंगे तौबदु हाइरिबा नुबित असिददि लेगिंग सादु कदाइदा लैबनो हाइना जेंजरमी अदुबु मतम असिददि लेगिंग सादु महाकी मनाक्ता लेरमदे असिना मरम ओइबना महाक थवाइ नुंगाइतदुना हलगलमी नाकल अमरोमदना लेगिंग साना महाक सुमयुमदा हलगलगे तौरिंग मतम अदुदा महाक पुजामना नुंसिजरिबा जस्मिनना
ꯑꯩꯈꯣꯏ ꯑꯅꯤ ꯕꯥꯏꯛꯇ ꯆꯠꯁꯤ ꯅꯪꯒꯤ ꯀꯥꯔ ꯑꯁꯤꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯨꯅ ꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯕꯥꯏꯛ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯁꯃꯤꯟꯅ ꯂꯦꯡꯒꯤꯡꯁꯥꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯉꯥꯛꯇꯅꯤ, ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯖꯁꯃꯤꯟꯅ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯦꯡꯒꯤꯡꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯤꯖꯟꯕꯤꯔꯝꯃꯤ꯫ ꯖꯁꯃꯤꯟꯅ ꯂꯦꯡꯒꯤꯡꯁꯥꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯗꯤꯌꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯖꯁꯃꯤꯟꯅ ꯖꯨ ꯖꯥꯝꯅ ꯊꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯉꯥꯎꯔꯗꯨꯅ ꯂꯦꯡꯒꯤꯡꯁꯥꯅ ꯃꯍꯥꯛꯄꯨ ꯔꯨꯝ ꯑꯗꯨꯗ ꯄꯨꯕꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯤꯌꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯁꯃꯤꯟꯅ ꯂꯦꯡꯒꯤꯡꯁꯥꯗ ꯎꯠꯂꯤꯕ ꯅꯦꯆꯔꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯦꯡꯒꯤꯡꯁꯥꯅ ꯁꯥꯎꯔꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯕ ꯉꯝꯗꯦ, ꯅꯪꯗꯤ ꯍꯣꯃꯣ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯂꯧ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯂꯦꯡꯒꯤꯡꯁꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯗꯤꯌꯥꯅ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯗꯤꯌꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯡꯒꯤꯡꯁꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯗ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯂꯦꯡꯒꯤꯡꯁꯥ ꯑꯃꯗꯤ ꯗꯤꯌꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯐꯣꯇꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯆꯥ ꯑꯗꯨꯕꯨ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯆꯥꯏꯅꯥꯗꯅ ꯑꯃꯨꯛ ꯂꯦꯡꯒꯤꯡꯁꯥꯅ ꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯡꯒꯤꯡꯁꯥꯒꯤ ꯃꯃꯥꯡꯗ ꯆꯥꯏꯅꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯏꯁꯤꯠ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯩꯔꯛꯂꯤꯕ ꯏꯁꯤꯠ ꯑꯗꯨ ꯆꯣꯡꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯦꯡꯒꯤꯡꯁꯥꯕꯨꯗ ꯁꯣꯛꯂꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯡꯒꯤꯡꯁꯥꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯐꯨꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯖꯣꯟꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯡꯒꯤꯡꯁꯥꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯤ ꯑꯗꯨ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯂꯦꯡꯒꯤꯡꯁꯥꯅꯕꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥꯅ ꯂꯦꯡꯒꯤꯡꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯡꯒꯤꯡꯁꯥꯅꯗꯤ ꯗꯤꯌꯥꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯐꯥꯒꯤ ꯇꯧꯔꯤꯕꯔꯥ, ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯤꯌꯥꯅ ꯂꯦꯡꯒꯤꯡꯁꯥꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯦꯡꯒꯤꯡꯁꯥꯅ ꯗꯤꯌꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯂꯦꯡꯒꯤꯡꯁꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯊꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯜꯍꯟꯕꯗ ꯌꯥꯎꯈꯤꯕ ꯎꯁꯃꯥ ꯖꯁꯃꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯖꯣꯡ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯦꯡꯒꯤꯡꯁꯥꯅ ꯖꯣꯡꯒꯤ ꯁꯛꯇꯝ ꯃꯥꯜꯂꯕ ꯖꯁꯃꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯁꯛ ꯑꯁꯤ ꯐꯖꯕꯗꯒꯤ ꯖꯣꯡꯒꯤ ꯁꯛꯇꯝ ꯃꯥꯜꯂꯛꯂꯤꯕꯁꯤ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯚꯥꯏꯔꯁ ꯌꯥꯎꯔꯕ ꯍꯤꯗꯥꯛ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯅꯪꯒꯤ ꯃꯦꯀꯞꯁꯤꯡ ꯑꯗꯨ ꯊꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯀꯞꯁꯤꯡ ꯑꯗꯨ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯁꯥ ꯅꯇꯣꯝꯗ ꯅꯪꯗꯤ ꯈꯪꯖꯗꯕꯅ ꯇꯩꯈꯤꯕꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯖꯣꯡꯒꯤ ꯁꯛꯇꯝ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯂꯦꯡꯒꯤꯡꯁꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕꯒꯤ ꯔꯤꯛꯁꯣꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯄꯨꯖꯔꯛꯀꯦ꯫ ꯐꯤꯂꯝ ꯑꯁꯤ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯦꯡꯒꯤꯡꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯃꯛꯀꯦ ꯍꯥꯏꯕꯗꯨ ꯁꯦꯀꯦꯟ ꯄꯥꯔꯠ ꯑꯗꯨꯗ ꯉꯥꯏꯕꯤꯔꯝꯃꯨ꯫